DM University की post graduate Maheiroi Singna University asigi administrative block da thomjinduna makhoi larik tamhanbiyu haina Erang Hourakhre Erang adu Laksinnaba Hotnabada police na Maheiroi Sing China Phuthakbre IT News na fangba paw amagi matung ina ngasi nungthil pung 12 makhairom tarakpada University asigi masing yamlaba Maheiroi Singna administrative block da Aikoi larik tamhanbiyu haiba kholau kaya marum lauduna thomjilakhi tungda Maheiroi Singna makhoi larik tamhanbiyu haina mamangda taukiba demand sing adu mari leinaba singna thabak to onthok bidre haiduna DM University ki administrative block adu solon sinaba honarakhi administrative block adu da duty tawduna lairiba police personnel sing aduna solo naba honarakpa adu thingna honakhi Maheiroi amadi police ki marakta kanna muknarakpadagi Erang adu Laksinnaba Hotnabada police personnel sing aduna Maheiroi sing adu China Phuthakibani